ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯂꯩꯇꯣꯞꯆꯦꯅ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁꯆꯦꯟꯕꯤ ꯑꯁꯤꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯂꯦꯝꯕ ꯃꯄꯥꯗ ꯊꯣꯔꯛꯂꯔꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯐꯧꯔꯒ ꯊꯝꯂꯤꯕ ꯇꯣꯉꯥꯟꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨꯅꯤ ꯂꯧꯁꯤꯟꯕ ꯆꯪꯉꯛꯂꯤꯕ ꯈꯨꯗꯛꯇ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯁꯦꯜꯂꯝꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤ ꯈꯪꯍꯧꯗꯦ ꯃꯍꯥꯛ ꯑꯕꯣꯊꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯕꯣꯊꯦꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯗꯨ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯍꯥꯏꯔꯕꯁꯨ ꯁꯦꯠꯂꯤꯕꯁꯤꯗꯤ ꯃꯄꯥꯒꯤ ꯐꯤꯖꯣꯜꯅꯤ ꯑꯕꯣꯊꯦꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯈꯟꯕꯗ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯥꯛꯂꯔꯦ ꯍꯥꯏꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯑꯕꯣꯊꯦꯅ ꯂꯦꯝꯕ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯣꯔꯤꯕꯅꯣ ꯃꯤ ꯌꯥꯆꯪꯂꯛꯄꯒꯨꯝꯕꯗꯒ ꯏꯁꯤꯡ ꯁꯣꯛꯄꯒ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯇꯥꯅꯤꯡꯗꯦꯀꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯌꯨꯝꯗꯒ ꯑꯩ ꯍꯟꯕ ꯉꯝꯈꯤꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯒꯅꯤ ꯁꯨꯝꯅ ꯂꯩꯔꯔꯤꯉꯩ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯂꯔꯤꯕꯗꯨ ꯎꯔꯦ ꯂꯦꯝꯕ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯂꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯃꯥꯅꯤ ꯅꯤꯄꯥꯁꯤꯅꯤ ꯊꯥꯔꯤꯛ ꯊꯥꯒ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯣꯏꯅ ꯎꯈꯤꯕꯗꯨ ꯂꯦꯝꯕ ꯃꯇꯥꯎ ꯑꯕꯣꯊꯦꯗ ꯏꯇꯥꯎ ꯃꯁꯤꯒꯤ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯊꯥꯔꯤꯛ ꯊꯥꯒ ꯈꯪꯅꯕ ꯃꯥꯜꯂꯤ ꯑꯩ ꯃꯑꯣꯡ ꯃꯇꯧ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯇꯔꯥꯏꯕ ꯃꯤꯗꯤ ꯃꯥꯟꯗꯦꯅꯦ ꯌꯦꯡꯉꯨꯅꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯗꯅ ꯏꯍꯟ ꯍꯟꯗ꯭ꯔꯣ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯊꯥꯔꯤꯛ ꯊꯥꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯔꯣꯏ ꯍꯦꯔꯥ ꯅꯪꯒꯤꯁꯤꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯩ ꯐꯥꯎꯕ ꯀꯤꯁꯜꯂꯛꯂꯦꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯁꯤꯕꯣ ꯑꯗꯨꯒ ꯂꯥꯏꯔꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯤ ꯏꯇꯥꯎ ꯃꯁꯥꯗꯨꯒ ꯍꯥꯟꯅ ꯌꯥꯅꯅꯕ ꯈꯪꯅꯅꯕ ꯍꯣꯠꯅꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯤꯄꯥ ꯑꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯂꯦꯝꯕꯅ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯇꯥꯎ ꯃꯥꯒꯤ ꯃꯑꯣꯡ ꯂꯥꯛꯂꯤꯕ ꯈꯨꯠꯂꯥꯛꯁꯤꯗ ꯑꯩ ꯆꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯒ ꯊꯥꯔꯤꯛ ꯊꯥꯒ ꯈꯪꯅꯔꯝꯂꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯊꯥꯔꯤꯛ ꯊꯥꯕꯨ ꯈꯪꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯁꯦꯔꯥꯟꯅꯔꯦ ꯈꯪꯅꯕ ꯀꯣꯏꯅꯕ ꯐꯅ ꯂꯩꯔꯕꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯩꯔꯕꯁꯨ ꯃꯗꯨꯕꯨ ꯃꯨꯟꯗꯨꯅ ꯀꯣꯏꯕ ꯉꯝꯕ ꯂꯧꯕ ꯉꯝꯕꯗꯨꯅꯤ ꯅꯤꯄꯥ ꯍꯥꯏꯔꯤꯕꯁꯦ ꯃꯗꯨ ꯅꯪ ꯉꯝꯃꯣꯏꯗ꯭ꯔꯣ ꯊꯥꯔꯤꯛ ꯊꯥꯁꯤ ꯅꯤꯄꯥ ꯑꯁꯤꯒ ꯈꯪꯅꯕ ꯂꯩꯔꯝꯃꯦꯗꯅ ꯈꯜꯂꯣꯅꯤ ꯅꯪ ꯑꯗꯨꯃꯛ ꯇꯣꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯦꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗ ꯊꯥꯔꯤꯛ ꯊꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯔꯦ ꯁꯒꯣꯜꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯝꯂꯒ ꯌꯦꯡꯉꯨ ꯑꯕꯣꯊꯦ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯨ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯁꯒꯣꯜ ꯊꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯆꯪꯂꯛꯄꯗꯨꯗ ꯀꯥꯎꯔꯛꯀꯗꯕꯒꯤ ꯃꯑꯣꯡ ꯀꯔꯤꯅꯣ ꯅꯪ ꯇꯧꯗꯣꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯁꯒꯣꯜꯁꯤꯒꯤ ꯊꯧꯔꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯄꯨꯜꯂꯝꯂꯤꯕꯁꯦ ꯃꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯁꯒꯣꯜ ꯑꯁꯤ ꯃꯩꯒ ꯐ꯭ꯔꯪ ꯋꯥꯡꯅ ꯊꯥꯡꯒꯠꯂꯗꯅ ꯅꯍꯥꯟꯋꯥꯏ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯗꯨ ꯅꯠꯇꯦ ꯑꯅꯧꯕ ꯁꯒꯣꯜ ꯑꯃ ꯑꯣꯏꯒꯅꯤ ꯅꯤꯄꯥ ꯑꯗꯨꯅ ꯇꯣꯡꯂꯛꯂꯤꯕꯁꯤ ꯄꯨꯜꯂꯔꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯃꯔꯥꯏꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯖꯈ꯭ꯔꯒꯗꯕꯅꯤ ꯇꯧꯅꯨ ꯅꯪꯕꯣ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯄꯥꯛꯊꯔꯒ ꯆꯪꯂꯔꯦ ꯍꯥꯏꯔꯒ ꯊꯣꯛꯀꯤ ꯀꯤꯁꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯨ ꯈꯣꯡꯃꯥꯡ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯀꯤ ꯈꯣꯡꯅ ꯇꯨꯛ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯋꯥꯡ ꯃꯁꯣꯝꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤ ꯅꯤꯄꯥꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯦ ꯁꯒꯣꯜ ꯂꯩꯔꯝꯗꯕꯗꯨ ꯃꯍꯥꯛ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯊꯥ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯃꯥꯁꯨ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯇꯧꯔꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯣꯏ ꯁꯥꯟꯅꯔꯝꯗꯣꯏꯁꯤꯕꯣ ꯁꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯒꯣꯜꯗꯣ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯤ ꯂꯥꯛꯎ ꯌꯨꯝ ꯆꯠꯂꯨꯔꯁꯤ ꯂꯦꯝꯕꯅ ꯌꯥꯗꯦ ꯉꯥꯏꯈꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯌꯨꯝ ꯆꯠꯇꯣꯔꯤꯕꯅꯣ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯕꯅꯤ ꯏꯇꯥꯎ ꯂꯦꯝꯕ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ ꯅꯪꯅ ꯐꯠꯇꯕ ꯃꯤ ꯑꯃꯒꯨꯝ ꯁꯛꯂꯣꯟ ꯂꯧꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯅꯤ
ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯁꯤꯅ ꯂꯃꯜ ꯆꯤꯡꯕ ꯍꯥꯏꯕꯗꯨ ꯁꯛꯂꯒꯗꯕꯅꯤ ꯑꯗꯨꯒ ꯁꯒꯣꯜ ꯊꯥꯗꯣꯛꯂꯤꯕꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯁꯒꯣꯜ ꯑꯁꯤ ꯊꯥꯗꯣꯛꯂꯕꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯅꯤ ꯏꯇꯥꯎ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯅ ꯍꯩꯔꯤꯕ ꯅꯀꯣꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯅꯤꯗꯣ ꯃꯔꯨꯝ ꯁꯣꯟꯅꯔꯒ ꯉꯥꯡꯅꯔꯤ ꯁꯣꯝ ꯑꯔꯥꯞꯄꯗꯒꯤ ꯊꯥꯔꯤꯛ ꯊꯥꯅꯁꯨ ꯍꯥꯏꯐꯦꯠ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯒꯣꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏ ꯈꯨꯄꯥꯛꯅ ꯊꯥꯗꯅ ꯐꯨꯈꯤꯕ ꯅꯤꯄꯥ ꯃꯆꯥꯗꯨꯒ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯝꯂꯒ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯋꯥꯡꯃꯗ ꯄꯔꯞ ꯄꯔꯞ ꯊꯥꯔꯤꯛ ꯊꯥ ꯅꯤꯄꯥꯗꯨꯒ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯃꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯅꯤꯄꯥꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯩ ꯅꯤꯄꯥ ꯃꯆꯥꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯔꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯦ ꯑꯕꯣꯊꯦꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯆꯠꯂꯨꯁꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯂꯦꯝꯕꯅ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯒ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯕꯗꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯋꯥꯡ ꯆꯥꯎꯕ ꯑꯗꯨꯃꯛ ꯃꯥꯟꯅꯤ ꯂꯦꯝꯕꯁꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕꯒ ꯊꯥꯖꯗ꯭ꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯁꯛ ꯈꯖꯤꯛ ꯀꯥꯛꯅ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯌꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯀꯥꯏꯗꯅꯒ ꯍꯩ ꯅꯈꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯂꯩꯄꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯪꯉꯕ꯭ꯔꯥ ꯌꯦꯠꯀꯤ ꯈꯨꯠ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯊꯧꯒꯥꯏ ꯄꯨꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩꯁꯤ ꯑꯩꯒꯤ ꯏꯃꯤꯡ ꯑꯉꯝꯕ ꯊꯣꯉꯥꯛꯄ ꯍꯥꯏꯗꯅ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯖꯤꯛ ꯃꯁꯥꯗꯨ ꯃꯛꯂꯥꯛ ꯅꯤꯡꯂꯛꯏ ꯂꯦꯝꯕꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯏꯁꯨ ꯂꯨꯛꯊꯗꯦ ꯅꯤꯄꯥꯗꯨꯗ ꯂꯦꯝꯕꯗꯤ ꯌꯦꯡꯂꯤ ꯑꯕꯣꯊꯦꯗꯤ ꯂꯨꯛꯊꯔꯒ ꯂꯩꯔꯦ ꯍꯩ ꯅꯈꯣꯏ ꯑꯩꯒꯤ ꯁꯒꯣꯜ ꯊꯥꯗꯣꯛꯂꯤꯕꯁꯦ ꯅꯈꯣꯏꯅꯔꯥ ꯅꯠꯇꯦ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯂꯝꯕꯅꯤ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯑꯩꯅ ꯄꯨꯜꯂꯒ ꯊꯝꯂꯝꯂꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯃꯊꯟꯇ ꯅꯥꯟꯊꯣꯛꯀꯗꯕ ꯈꯨꯀꯤ ꯅꯠꯇꯦ ꯐꯔꯦ ꯁꯤ ꯍꯥꯏꯗꯅ ꯑꯊꯧꯕ ꯑꯉꯝꯕꯁꯤꯅ ꯄꯥꯛ ꯍꯥꯏꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯔꯤ ꯇꯞꯅ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯐꯠ ꯂꯥꯎꯅ ꯏꯜꯂꯒ ꯆꯠꯆꯔꯣ ꯍꯣꯏ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯋꯥ ꯉꯥꯡꯒꯗꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯉꯥꯈꯥꯁꯤꯡꯅ ꯁꯛ ꯎꯒꯠꯅ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯂꯦꯝꯕꯗꯤ ꯃꯁꯥꯗꯣ ꯁꯥꯎꯔꯥꯡꯅꯅ ꯃꯈ꯭ꯌꯥꯒꯗ ꯆꯤꯛꯂꯒ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯥꯛꯂꯦ ꯑꯊꯧꯕꯗꯤ ꯃꯊꯕꯥꯛꯇꯣ ꯄꯥꯏꯔꯒ ꯃꯤꯍꯨꯜ ꯗꯪ ꯆꯣꯡꯅ ꯑꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯩꯗꯤ ꯑꯃꯥꯡꯕꯒ ꯆꯤꯁꯟꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯕꯅꯤꯅꯦ ꯏꯇꯥꯎ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯊꯧꯕ ꯊꯣꯉꯥꯛꯄ ꯍꯥꯏꯕ ꯃꯃꯤꯡꯗꯨꯕꯨ ꯑꯉꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯂꯩꯄꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯂꯦꯞꯄꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯅꯠꯇꯦꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯈꯨꯜ 19ꯅ ꯁꯥꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯅꯍꯥꯛ ꯀꯤꯗꯕ꯭ꯔꯥꯅꯦ ꯀꯔꯤꯒꯤ ꯀꯤꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯀꯤꯗꯦ ꯏꯇꯥꯎ ꯅꯤꯡꯊꯧꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯩꯅ ꯇꯥꯔꯕꯅꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯂꯝꯗꯥꯡꯅꯦꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯨꯛꯅꯔꯣꯏꯁꯤ ꯂꯦꯝꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯦ ꯑꯕꯣꯊꯦꯁꯨ ꯃꯌꯨꯝ ꯊꯣꯡꯒꯥꯜꯗ ꯂꯦꯞꯍꯧꯔꯤ ꯂꯦꯝꯕꯁꯨ ꯄꯔꯞ ꯃꯌꯨꯝ ꯂꯝꯕꯤꯗ ꯆꯪꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕ ꯃꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯄꯥꯅ ꯅꯥꯀꯜ ꯑꯗꯨꯗ ꯐꯨꯡꯒꯥꯗꯨꯗ ꯐꯝꯂꯔꯦ ꯍꯥꯏꯔꯒ ꯐꯨꯡꯒꯥꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯊꯨꯝꯃꯣꯛ ꯁꯥꯕ ꯂꯣꯏꯁꯤꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗꯨꯕꯨ ꯂꯣꯜꯂꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯆꯥꯛꯇꯨꯕꯨ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯕ꯭ꯔꯥꯅꯦ ꯂꯣꯏꯗꯧꯔꯤ ꯄꯥꯕꯕꯨ ꯆꯥꯛ ꯂꯥꯝꯕꯤꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯟꯇꯛ ꯃꯔꯛ ꯄꯥꯎ ꯑꯃ ꯏꯇꯥ ꯇꯥꯏꯅꯦ ꯀꯔꯤꯅꯣ ꯄꯥꯕ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯗꯨ ꯃꯩ ꯄꯥꯕ ꯄꯥꯈꯠꯂꯦꯗ ꯄꯥꯕ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ ꯅꯤꯄꯥ 8ꯃꯨꯛ ꯈꯟꯒꯠꯀꯅꯤ ꯍꯥꯏ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤꯁꯨ ꯏꯅꯤꯡꯊꯧꯅ ꯈꯟꯒꯠꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯄꯥꯕ ꯈꯟꯒꯠꯂꯕ ꯅꯤꯄꯥꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯅꯣ
ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝꯕ ꯁꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯤꯄꯥꯁꯤꯡꯕꯨ ꯈꯟꯇꯣꯛꯂꯒꯅꯦ ꯆꯥꯡꯌꯦꯡ ꯊꯥꯒꯅꯤ ꯍꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯤꯄꯥ ꯈꯔ ꯑꯃꯨꯛ ꯀꯣꯟꯅ ꯈꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯅꯤꯄꯥ ꯈꯔ ꯑꯗꯨꯅꯅꯦ ꯀꯔꯤ ꯇꯧꯒꯅꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤ ꯎꯕ꯭ꯔꯥ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯀꯣꯜꯂꯤꯕ ꯖꯒꯥ ꯈꯨꯜ 13ꯁꯤꯒꯤ ꯃꯅꯤꯡꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯅ ꯉꯥꯛꯄꯅꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯒꯤ ꯍꯦꯛ ꯋꯥꯡꯃꯗꯅꯤ ꯇꯝꯊꯤꯔꯔꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯂꯩꯔꯤ ꯍꯤꯡꯆꯥꯕꯁꯤꯅꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯡ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯩꯆꯧꯅ ꯂꯩꯄꯥꯎ ꯄꯤꯕꯗꯒꯤ ꯅꯤꯡꯊꯧꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯄꯪꯕꯁꯤꯗꯤ ꯈꯨꯜ 13ꯁꯤꯗꯒꯤ ꯅꯤꯄꯥ ꯇꯔꯦꯠ ꯈꯟꯒꯠꯂꯕ ꯃꯇꯨꯡꯗꯅꯦ ꯅꯤꯄꯥ ꯃꯌꯥꯝ ꯑꯁꯤ ꯁꯥ ꯃꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯒꯅꯤ ꯈꯨꯜꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯤꯄꯥ ꯇꯔꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯤꯄꯥ ꯑꯍꯨꯝꯈꯛ ꯈꯟꯒꯠꯀꯅꯤ ꯃꯃꯩ ꯊꯪꯗ ꯅꯤꯄꯥ 13ꯅꯅꯦ ꯈꯣꯡꯕꯨ ꯁꯥꯔꯔꯦ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯗꯨꯕꯨ ꯁꯥ ꯃꯌꯣꯡ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏ ꯆꯥꯊꯣꯛꯂꯨꯕꯗ ꯇꯝꯃꯛꯏ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯛꯂꯒꯅꯦ ꯅꯤꯄꯥ ꯃꯌꯥꯝ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯤꯄꯥꯁꯤꯡꯗꯨꯗꯒꯤ ꯈꯟꯒꯠꯀꯗꯕꯅꯤ ꯍꯥꯏ ꯄꯥꯕ ꯑꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯊꯣꯛꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯂꯩꯄꯥꯛꯁꯤꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯇꯦꯡꯕꯥꯡ ꯂꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁ ꯄꯥꯕ ꯇꯜꯂꯤꯗ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤ ꯇꯝꯕꯅꯣ ꯑꯩꯅ ꯁꯣꯝꯗ ꯃꯣꯟꯗꯥ ꯑꯃꯗ ꯇꯥꯎꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤ ꯃꯣꯟꯗꯥꯅꯣꯅꯦ ꯅꯍꯥꯛꯅ ꯇꯥꯎꯔꯤꯕꯗꯨꯕꯨ ꯍꯥ ꯀꯔꯤ ꯃꯣꯟꯗꯥꯅꯣ ꯑꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯣꯟꯗꯥꯅꯤ ꯃꯣꯟꯗꯥ ꯌꯥ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯅ ꯃꯥꯏ ꯊꯥꯕ ꯁꯎꯟ ꯃꯥꯏ ꯄꯥꯟꯕꯁꯤꯅꯦ ꯑꯩ ꯑꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯆꯤꯟꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯨꯛ ꯂꯥꯎꯅ ꯄꯨꯁꯜꯂꯛꯄꯗꯤ ꯀꯩꯗꯧꯕ ꯃꯄꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯣ ꯑꯗꯨ ꯐꯥꯎ ꯌꯥꯕꯒꯤ ꯊꯥꯛꯇꯨ ꯂꯩꯇ꯭ꯔꯤꯌꯦ ꯇꯛꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯃꯌꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯃꯌꯥꯗ ꯇꯨꯝꯍꯜꯂꯨ ꯂꯣꯏꯅꯗꯤ ꯇꯛꯊꯣꯛꯆꯔꯨꯈꯤꯒꯅꯨ ꯍꯌꯦꯡꯋꯥꯏꯅꯦ ꯃꯌꯥ ꯀꯨꯝꯂꯒ ꯃꯌꯥ ꯑꯅꯧꯕ ꯍꯥꯞꯄ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯍꯩ ꯊꯨꯃꯣꯛꯁꯤꯁꯨ ꯂꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯗꯤ ꯏꯄꯥꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯥꯏꯒꯗꯕ ꯋꯥ ꯀꯌꯥ ꯂꯩ ꯃꯌꯥꯏ ꯀꯥꯁꯤꯗ ꯏꯄꯥ ꯏꯆꯥꯅꯦ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯒꯗꯕꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯄꯥꯕ ꯆꯥꯛ ꯊꯤꯔꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯃꯤꯟꯅꯔꯤ ꯂꯨꯀꯣꯛꯅ ꯃꯆꯥ ꯅꯤꯄꯥꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥꯁꯦ ꯆꯍꯤꯁꯦ ꯑꯗꯨꯃꯛ ꯅꯝꯕꯣꯄꯣꯅ ꯍꯥꯞꯆꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯕꯗꯣ ꯄꯥꯝꯃꯤ ꯄꯥꯕ ꯉꯥꯏꯈꯣ ꯋꯥ ꯃꯔꯛ ꯊꯠꯂꯛꯈꯤꯅꯨ ꯏꯄꯥꯅꯅꯦ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯜꯂꯕꯤ ꯄꯦꯡꯕꯥ ꯈꯨꯜꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯅꯔꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯕ ꯄꯥꯕꯅ ꯅꯨꯄꯤ ꯍꯥꯏꯅꯔꯕ ꯌꯥꯔꯣꯏꯗ ꯄꯥꯕ ꯅꯥꯇꯩ ꯅꯥꯄꯨ ꯆꯥꯗꯕ ꯋꯥ ꯉꯥꯡꯅꯨꯗ ꯍꯩ ꯇꯥꯈꯣꯅꯦ ꯄꯥꯂꯤ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤꯅꯤ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯃꯍꯥꯛ ꯑꯉꯝꯕꯤ ꯑꯊꯧꯕꯤ ꯑꯃ ꯑꯣꯏꯅ ꯊꯧꯒꯥꯏ ꯄꯨꯔꯤꯕꯅꯤ ꯃꯍꯥꯛꯅꯁꯨꯅꯦ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤꯗꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯏꯕꯨꯡꯉꯣ ꯄꯥꯕ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯑꯇꯣꯞꯄ ꯋꯥ ꯑꯔꯨꯕꯒ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥ ꯀꯀꯥꯏ ꯑꯩꯗꯤ ꯁꯨꯝꯅꯇꯪꯒꯤ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯩ ꯆꯍꯤꯅ ꯂꯦꯞꯄꯗꯕ ꯅꯠꯇꯦꯅꯦ ꯅꯄꯥ ꯑꯩꯈꯣꯏꯗꯤꯅꯦ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯊꯦꯡꯅ ꯄꯥꯜꯂꯦ ꯅꯪ ꯐꯪꯉꯦ ꯊꯦꯡꯅ ꯌꯥꯎꯔꯦ ꯇꯨꯝꯃꯝꯗꯥꯏ ꯄꯥꯜꯍꯧꯗꯅ ꯏꯁꯨꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯀꯗꯕ ꯃꯇꯝꯁꯤꯗ ꯏꯆꯥꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯍꯩ ꯌꯥꯔꯦ ꯃꯁꯤꯅꯤ ꯑꯩ ꯆꯪꯉꯦꯀꯣ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯐꯤꯡ ꯂꯨꯀꯣꯛ ꯆꯪꯈꯤ ꯕꯥꯕꯥ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯨꯗ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤ ꯅꯤꯄꯥꯅꯤ
Karigo miwo yamana mangonda laksa kudum chanbawai hairabasu laksa bagi mawang mataw utlarabasu mayumda chikna lairaba matamdadi ngasai do haidana ningsingba kanba haiba sirini pagi haunasan ngasai angamba haireba ningthaugi yet tangba pambumgom khongburoi oiribaduna tharamki wahayada ningsingi mamailega pairaga mamai intorakibado Nyet amuk siap oida amuk siap tauraraga maksu madu matangdi haidana mathamoy du da singkredo shumna matam numit kharani hokshenki numit manganegi matung ayuk asida nungai na krong na kung na tumli yahoga du tieng khainga sidi liamba matam asida sagon pau selak ledo laira konsang phul skuding satlar sama panggal kanba miwai khankekkan Yumthong kudungdagi naha oirariba nipasing thokpiraklo haidana lauri pangthokaduriba mafamna makhoi khullasigi mamang leikaida lairadiba sauraraba lampaktuda pangthokani haidana lauri madudagi parpapsang silaga luko machani pan lemba bo hawdok amalaktrabatuda ipagi lemba haidana lakau kaumani madudagi de lemba mamai bangit paglaga khangsing sing hawgalai baba Mamay mami ipom pungkay mataw abote makoy ani hawnaraga lakli kulsida lairiba ni pamasa kongga isuloy na toknaragli mamang laykay lampag aduda ni pamayam na paring sana lip na lairari kuday amum siyali hayraga koygi mamang dudana pimu siyalaba lani kaya na lip nagalayri asyum na hayrakli laurakli lampag sida tinbiri riba kungi kunja biba oiba sing Nakoigi sama panggal sanging na dunay koy na ngasidi. Karigumba tau karapang tokani. Masida maipakpang ngamlabado kaktada. Ay koy na kangitkan. Ahan bada yam nara misi ngasidagi saruk tangkaya makangitkan. Mi pulap na ay koy mafumasida pulari base nipa chani yang kaini. Madugi matungda tangkaya muktaraga kangitkan. Iroy loy bada ay koy na sumna tangi nipa tarit kakangkatkan. Karino harisibo, ita ubote. Ay di horen sonjan na ba sadoy niko. Nang di kalla sauro ay di ngamoy ko. May haki matungda makoy paklaraba sauro ba lampak asigi akoy bada. Kuri koy na tarilak nipa saniyang kayado tselal. Madudagidi siyan mangamda tasing na solaraba kongga isu pimu siyat palan mi kaya sanglak lihay ragaying. Tasing na makinsiyan mangamdrabara tauksin na ribara haibana singbasu kuptana yenglaba matungda. Tasing na ngamdraba duna kantokri. Tauksin na ba sing na kongpak na kawda na lisay na puda na nampuda tselali. Asyum na matang makoy kalaklaba matamda. Numit sige nung til poboki matam yawraklaba matamaduda nipa tareka kangkali. Adubu madaw na tiri basu apama magtungde basu marak aduda limbasu yawrami. Abo tedi usil na sin yahodri. Mahakti aroibagi kangat lakadaba matang aduda masado wan taraktana laknabadagi ngamhodri. Tamba oiba sama panggal kalaba na koy tarit mag ay koy na hawsi kalarabani. Ngasigidi nayum dahalara. Haying inung tay na ngalaraba kanda. Ining tawgi sana sanggaida karakadaban. Ining taulak pa na nakoy tarit kita magta. Kariguma tawa masu pangto kadabagi nga ito na layaraban. Hay kibagaloy na makoy tarit ado mayum dahan kri. Isaw lang na sawrang na matsinda prokson ngay liyang palagli. Yumhik halakpaga mapadamang oy na tayo na rin. Paba na ng puda sa lang na ay siya hausik di kankriba ni patarit ki manungda. Paba na oy na tsapiram na ni paruidra. Hayang ako ba? Ni pa na hamaya marakto da ano ba kwang ko labas sahi humpudra helara ba ay itsaklura ba di ang ambasingi say saroidra. Ato ira supawa ay di hayang ining tawgi ko nung nakaroklo hayo singamay ko. Katay digi hawsing matamda bu hingsabi ka mayuk na bay. Katay digi hingsabi na hawsing. Paba ning tawgi ko nung dasang lagane ning tawgi minayo hinan ba kanbo irang mani. Suman selakli. Hingsabi ka kay dili nahanway tayo nagi matanggi wari nida. Hay, basong pak ngay dabuang ang ano ko. Ngay ko, narang, ay gipijol si kanana siyat pa. Ha? Ay gisit na nasudok laga tamlara ba te kanana lipa.
Baba, madu ai oiragi. Hoi, mashi, thoi na tu mahang li hai bagi mutta oiragi ka kai naga pham ka khalei bani ne nan. Tana dana wana halak li bodo muktana tana khupang na thajal. Madu dagi di pi boy kai boy lem basu makong dam dam thilam laga imong sanki. Lairam basa insang singa kompak aso man haidare hairaga job job charari. Maksu masani pana sari badu yeng laga nungai sari isai bunga sak pu khara thaga chara kho haibro o yare paba yare paba gi wahai tu no pele thirak li basida puk thandradi paba na aina sa ge ju pizza bangam oi adu gi na thibung khulauk tu ne ningthau gi konung da lauro ro laitaba lai ra ba ai gi da ne laura nu sengza si hayeng phau gi ni lairi se to mok sab gi tare chen khara lairi basina mu walo duri bani na naina Baba, Baba si padiyam paiko. Macha apang wa igi da maktiyam kan biya ba. Is nauta senadana. Ay, nangwan da siyal kayam lairi. Ha, lo chindana ne. Hayong wai tungse laga tamna bagi kangano. Bitoro, tare chen kayano. Sengza maha kara kui na sana na bagi da makta walauge. Hoy Baba, igi da su siyal kara di laibani. Shum na mapama sado numichima harau tayam na su laiminay. Ngarang wa kibanara mathangi ayukto yahau thing mapana laktuna phamung adudagi singtharaga po po haiduna manamdu thajali ngasai gi hawdokpa yaba mana kongdu da laushelaga hawdokla fawbu tarak tabaduda lukoksu sawning mandar makhoi gi pengba khullasidagi nipa tare ado hausi ningthau lakpagi sana konongda yausilak sana konong ase amukta fawba laktribani to lembadi Ningthaugi masak phauba anirak suna usadri mahak ngasi phau adabu ngasi ahanba ningthau konong sanglakpada angakpagi angakpa thankri ashukki matik saw ningthau sana konongsi liglai gomna langtrik langraba sauraba sana konong khillaga lairi ningthaugi lami kaya na mafam kodi makta ngak sel phajaraba phijol kaya na leitengli aw athum kaya su ningthaugi ka jawdu da thelarga thamle Kul train thoi du dagi mioi taret sing adu lak laraduna mafam sana thilar khalai akoi bedu sumle mani yangakpada mak ne yamna ta thekhiba angamba hairi bani pa dasu yauri bada oi hiya laire dana masik ni pase sam pangal di nuk tabasa ni maksu khantat ibasina takpari thaulak badu lekhalak le hairaga mayam adu da hai Kul train thoi digi lak lariba nakhoi miyam aina hairiba setabiyo nakhoi yam laraba singa sidagi miyoi tara ni thoi khak khangadabani khullamadagi amamam nuga hana su hai khrabaduni koi thok laga hairaroi ta seng namak marik somna nakhoi na su khangdaraba ngaktan tamchiraba hingsa badubu ai khoi na samayong yarugadaban kuri Hingsabi hayaga hingsaba mo haisina. Is hingsaba di yam tam thiram do male. Wakal da khanjabani ko lemba. Hai, hausik angamba senapati. Tawga da ba thau singa do hawra. Makhoi khul train thoigi mioi singa se sarit sara lau thina dona. Amana ama maikhiba pina bangam hangadaban. Loira ba manungda mukna sanangani. Mioi taret nakhoi amat tamichang naidi. Kugi mioi taret nakhoi pulap na yaina gadabani funa gadabani angam tana gadaban tawshinaba yaroi kariguma masida tawshinaba wasanaba khantok gi mami urabadi akan masairak phangani haikibaga senapati na thorak laga maki lanmi tarani thoina khul singi mioi taret tubu mafam da khaidok na pushankre pusalagi hausiksu pengba khulgi mioi taret to Shauraba mafam yagaman Ningthau ko nung masida laiba sanapungaman Mioi train thoido khazik lapthok na lephalare hairaga Nakhoi angam tanaro nakhoi yei khainaro Aroi bada mioi ni khangani Mioi anido mukna thanaraga angam baduna khangat kadabani haidana hai Aduga masida khangat laba mioi amadudi hek loibaga sauraba mana ningthaugi mafamdagi phangani na su hai Lembadi tande mande nipa atai tarukto amana amachong silakga mangonda namnana ba hotnari nam sulai mai du nam aduga lembagi masada kutumna thinba khupakna thaba tawi
ꯑꯗꯨꯒ ꯃꯥꯛ ꯃꯗꯨꯗ ꯊꯑꯣꯏꯅ ꯃꯈꯨꯠ ꯍꯟꯗꯦ ꯃꯁꯥꯗ ꯆꯩꯅꯥꯈꯣꯜꯁꯨ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ ꯃꯗꯨꯗꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯦꯝꯕꯁꯤꯕꯨ ꯇꯥ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯏ ꯃꯈꯣꯏ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯦꯝꯕ ꯎꯞꯔꯥꯡ ꯎꯞꯂꯒ ꯇꯥꯏ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯃꯈꯣꯏ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯁꯪꯂꯝꯕ ꯂꯥꯟꯃꯤꯗꯨꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛ ꯃꯃꯥꯏ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯁꯤ ꯑꯃꯗ ꯐꯝꯅ ꯎꯏꯔꯒ ꯂꯩꯔꯤ ꯂꯦꯝꯕ ꯍꯧꯒꯠꯂꯛꯂꯒ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯃꯗꯤ ꯅꯈꯣꯏꯅ ꯌꯩꯈ꯭ꯔꯕ ꯃꯥꯜꯂꯦ ꯂꯣꯏꯅꯃꯛ ꯇꯨꯔꯒ ꯂꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯟꯅꯔꯛꯀꯅꯨ ꯅꯈꯣꯏꯅ ꯉꯝꯂꯔꯕꯗꯤ ꯑꯃꯇꯪ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯁꯥꯃꯌꯨꯡ ꯌꯥꯁꯤ ꯂꯝꯕꯥꯅꯁꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯃꯇꯝ ꯑꯀꯛꯅꯕ ꯄꯤꯅ ꯑꯩꯈꯣꯏ ꯂꯝꯕꯥꯅ ꯍꯟꯕꯅꯤ ꯑꯗꯨꯅꯅꯦ ꯂꯧꯅꯝ ꯈꯣꯡꯊꯥꯡꯗꯤ ꯊꯥꯡꯒꯅꯨ ꯃꯥꯅꯤ ꯅꯤꯄꯥ ꯑꯍꯨꯝꯗꯤ ꯑꯁꯣꯝꯗ ꯎꯄ꯭ꯔꯥꯡ ꯎꯠꯂꯒ ꯍꯦꯛ ꯍꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯩꯈꯥꯏ ꯐꯨꯗꯠꯄꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯥꯔꯒ ꯐꯤꯕꯝ ꯆꯥꯗꯅ ꯂꯩ ꯂꯦꯝꯕꯒꯤ ꯃꯥꯏꯀꯩꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯏꯁꯟꯈ꯭ꯔꯦ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯝꯕꯕꯨ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯡꯒꯠꯂꯔꯦ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ ꯂꯦꯝꯕ ꯃꯊꯕꯥꯛꯇꯨ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯊꯤꯡ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯂꯦ ꯍꯥꯏꯔꯒ ꯂꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗ ꯌꯦꯡꯅ ꯃꯈ꯭ꯌꯥ ꯆꯤꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯑꯃꯅ ꯃꯃꯥꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯇꯨꯡꯂꯣꯝꯗꯒꯤꯁꯨ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯈꯨꯇꯨꯝ ꯇꯥꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ ꯂꯦꯝꯕ ꯍꯥꯏꯔꯛꯂꯤꯕ ꯈꯨꯇꯨꯝ ꯑꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯇꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯆꯤꯡꯁꯥꯏꯕ ꯃꯄꯥꯗꯨꯗ ꯁꯣꯞ ꯂꯥꯎꯅ ꯁꯥꯄꯨꯒꯅ ꯊꯤꯟꯖꯟꯕꯅꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯑꯣꯡ ꯁꯥꯕꯟ ꯋꯥꯡ ꯆꯥꯎꯔꯕ ꯅꯤꯄꯥ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯇꯥꯈ꯭ꯔꯦ ꯏꯐꯨꯜ ꯃꯔꯛ ꯑꯗꯨꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯜꯂꯛꯂꯤꯕꯗꯨꯅ ꯑꯃꯨꯛ ꯂꯦꯝꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯈꯨꯠꯇ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯁꯨꯒꯗꯕꯒꯤ ꯅꯤꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯂꯦꯝꯕ ꯃꯈꯣꯡꯗꯨ ꯐꯠ ꯇꯥꯡꯀꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯄꯥꯏꯔꯛꯂꯤꯕ ꯅꯨꯡꯄꯥꯛꯇꯨ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯇꯥꯔꯒ ꯅꯤꯄꯥ ꯑꯗꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯏ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤꯕꯗꯨꯕꯨꯁꯨ ꯑꯃꯨꯛ ꯃꯥꯅ ꯅꯝꯐꯨꯗ ꯃꯁꯥꯗꯨ ꯂꯩꯊꯣꯛꯂꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗꯨ ꯉꯛꯊꯤ ꯆꯞꯂꯒ ꯂꯩꯃꯥꯏꯗꯨꯗ ꯅꯝꯁꯤꯜꯂꯒ ꯀꯤꯟꯅ ꯆꯣꯞ ꯆꯣꯞ ꯍꯥꯏꯗꯨꯅ ꯊꯤꯜꯂꯤ ꯑꯗꯨꯒ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯇꯧꯅꯨ ꯅꯈꯣꯏꯗ ꯑꯩ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯗꯨꯃ ꯇꯧꯒꯅꯨ ꯁꯣꯛꯂꯔꯕ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩ ꯑꯊꯧꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯤꯌꯣꯝ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯒ ꯍꯥꯏꯔꯛꯎ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯈꯣꯏ ꯀꯟꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯦ ꯉꯝꯂꯕꯗꯤ ꯐꯨꯗꯠꯅ ꯍꯥꯠꯇꯣꯛꯅꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯋꯥꯍꯩꯗꯣ ꯍꯦꯛ ꯍꯥꯏꯕꯒ ꯅꯤꯄꯥ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕ ꯅꯤꯄꯥ ꯑꯍꯨꯝꯗꯨꯒꯤ ꯈꯣꯡꯂꯩ ꯈꯣꯡꯊꯥꯡꯗꯨꯕꯨ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯈꯨꯇꯨꯝ ꯆꯦꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨꯗ ꯍꯥꯟꯅ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯒꯤ ꯈꯨꯅꯤꯡꯗꯨꯅ ꯍꯥꯏꯒꯠꯇꯅ ꯂꯩꯔꯒ ꯊꯤꯟꯕꯗ ꯆꯦꯡꯁꯥꯏꯕ ꯃꯗꯨꯗ ꯄꯥꯅ ꯃꯌꯥ ꯍꯧꯔꯤꯕ ꯀꯌꯥ ꯆꯣꯡꯊꯣꯛꯂꯒ ꯎꯞꯔꯥꯡ ꯎꯞꯂꯒ ꯋꯥꯈꯜ ꯇꯥꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯃꯥꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯃꯨꯛ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨꯅ ꯕꯣꯛ ꯂꯧꯅ ꯑꯊꯤꯕ ꯃꯗꯨꯗ ꯀꯥꯎꯕꯗꯒꯤ ꯊꯨꯞꯁꯤꯜꯂꯒ ꯇꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯃꯨꯛ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯤꯡꯒꯦ ꯇꯧꯕꯒ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯂꯦꯞꯄꯣ ꯃꯨꯛꯅꯥꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯄꯒ ꯆꯞ ꯂꯦꯞꯄꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯊꯥꯗꯦ ꯅꯤꯄꯥ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯝꯕꯒꯨꯝꯅ ꯋꯥꯡ ꯆꯥꯎ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯈꯨꯗꯛꯇ ꯃꯨꯛꯅꯥ ꯃꯨꯛꯊꯠꯅꯕ ꯍꯧꯔꯛꯂꯤ ꯂꯦꯝꯕꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯨꯛꯅꯥꯗꯤ ꯃꯍꯥꯛ ꯅꯤꯌꯣꯝ ꯈꯪꯗꯦ ꯍꯩꯇꯦ ꯅꯤꯄꯥ ꯑꯃꯗꯨꯅ ꯍꯦꯟꯅ ꯂꯥꯛꯆꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯃꯅꯝ ꯂꯩꯕꯥꯛ ꯃꯍꯥꯛꯄꯨꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯃꯗꯨꯗꯤ ꯂꯧ ꯈꯔ ꯈꯪꯅ ꯎꯏ ꯃꯗꯨꯗꯒꯤ ꯂꯦꯝꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯛꯇ꯭ꯔꯤ ꯃꯁꯥꯁꯤ ꯃꯨꯛꯅꯥꯗꯣ ꯍꯩꯇꯕꯅꯤꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯗꯤ ꯊꯣꯏꯅꯤꯡꯂꯤ ꯂꯦꯝꯕ ꯅꯤꯄꯥꯗꯨꯒꯤ ꯈꯣꯡꯊꯥꯡ ꯃꯍꯥꯛꯀꯤ ꯃꯈꯣꯡꯕꯨ ꯂꯧ ꯆꯟꯒꯦꯗꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯨ ꯅꯤꯄꯥꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯝꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯡ ꯂꯧ ꯆꯜꯂꯛꯂꯤꯗꯨ ꯐꯠ ꯀꯣꯜꯂꯒ ꯂꯩꯃꯥꯏꯗꯨꯗ ꯃꯔꯦꯡ ꯕꯥꯟꯗꯨꯅ ꯏꯜꯂꯒ ꯘꯤꯠ ꯂꯥꯎꯅ ꯅꯝꯁꯤꯟꯕꯅꯤ ꯑꯃꯗꯣ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯊꯧꯕꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯍꯥꯏꯔ ꯈꯨꯕꯥꯛ ꯐꯨꯖꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯅ ꯄꯨꯡꯊꯣꯏ ꯊꯣꯏꯔꯦ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ
nipa tay taruk to pungpop pop laga lay. Asyum na ngayaki matungdadi khul trying toy dudagi nipa almam khankat ladona nipa trying toy ning thawlak pagi mamang da lepaga lay rito. Nipa singa sige sawong saban maong maril tadri. Aloy namang pudat yay khay narakpanina ihing naing tabo yaw. Angam baduna su liyamba sida mamit khani yengli mamit namadi tarang chana pungkay. Liyamba su mangonda yengli. Ning thawna tharoy mapi khulgi angamba nahak na mai paglak pasimadi ning thawlak pa ay gitamoy simadi nungut na nungay. Hawuk sikti nakoy trying toy si khankat labani. Adana kana lay sana khawjaw tarani toy puthorok. Makoy tarani toy da piro hawchima. Makoy trying toy da sana khawjaw yelaba matungda. Hogi mamang adu da makoy trying toy pamladuna ning thaw na makha ta na hai. Nakoy trying toy na khungbu saraga hawsikti satlaga dabani. Adubu ihan hana nakoy da hingsa ba dubu thengnana ba kariguma law kharadi takpa sangai. Law asibu pukning sangna nakoy na haitoy singtoy kadabani. Tabum amamuki sangdi law asi tambada matam sangkigani. Aduga kariguma law asi tamliringay tawringay matamda. Nakoy bo karigumba kudong sadaba mayok na batarabadi. Kongburoy tarani toygi manung asidagi kantokani. Adubu tarani toygi manung dagi kantok laraba kongburoy edudi ningtaw ayaki ahagpa sayrakti pangani. Duga karam tauna nakoy bu kandorakani haibagi maram taro. Karigumana sana sagi kulda. Mine yaningdaba miyamna pamdaba tawhaydaba tabak tawraklaba tarabadi miyoyedu kongbu sidigi kaktatkani. Intokani. Duga miyoyedu kongbu sidigi tantokani. Duga agpusu matamaduda agpa serakti sungsoy soydana pangadabani. Masina koyna kangnareko. Waido tarubada somda angambadudi lembasida khajik nungaitana laibanina maithongadu lembada yenglaga momol minuk amadi tamki. Asumna makoy mayum da halak narakli. Nangmitchigi numit ninigi matungdagi. Ning thawlakpagi sana konungda laklaraga makoy da hingsabadu mayok nanaba lawa madi ikanglon kaya su tambi. Nungti numitsagi oina tamgadaman. Lembadi takpaga kangbana hena thoy. Anganga oibanina. Makoy miyamdagidi magna sahi nauraribani. Ayok ngahak tamlare hayraga lakmani. Umni soba numit aduda ang matanda makong nani laklaribado. Sana konung adudagi mayum paudi karado maklapi. Samasida sagol kulpukudruk tawraklaga angambana lembagi mamangda sablekri. Aduga kumtaraklaga makwang mitna lembada mamit khani yeng. Lembasu madubu laythok laga maksana na bakot nay wanchana nindraduna angambana naiko ni pamacha sabli pilemba napanggabu yamna farini nangde mathaba ka do pai lage illi inbaga si satpuati ni ha hoy numittu den hakna ai sagol gi pullari ba thawri lisang tha ki bani hayu aina khang adugo aina numittu madi thabirabani Madugi isam samna tukri dran kanbra nang kari oiraki kari tawraki haibadu yeng konguroi tarani thoygi manungda nang amadi sithara wadabani khongsat laduda haidana nok lemanasu angambagi mathabak to pairaga lok illaga matung aigi lambida thatkedana khalakanu aduga karigumba aingonda ayetba matung piraklabadi nak ningthaugi achana manaini haidana aina lemna tokkadabanati aina kanabu shukidi airam laga lemba satki angambana mamit khani yenglaga nang khangani dana solaga sagol thauduna muksati mataw abothega loina duna khulgi maning laikai tu dalakli ngasidi ma kari numit no khudai ga setlaradana moza purit amalit laragani laklai abothe suma na nampu da selalibani masara tanan tanalatan Pukri mapal du da pamna makoy ani haurariba haibong makong adu da hangsik langli. Matamadu da nupi masa kharasu ising sokpa thorak libadu urari. Adabu yaurak te tharik thadi. Nupi masa sing adu nasu lemba ubada mabuk ninda harau nungai sabadu paul.
ꯈꯨꯜꯂꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯈꯪꯒꯠꯈꯤꯕ ꯁꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯄꯥꯝꯗꯕꯒꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯂꯦꯝꯕꯗ ꯌꯦꯡꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯦ ꯑꯗꯨꯕꯨ ꯂꯦꯝꯕ ꯃꯈꯣꯏꯗ ꯊꯑꯣꯏꯅꯕꯨ ꯌꯦꯡꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯂꯦꯝꯕ ꯎꯕꯗ ꯅꯣꯛꯅꯕ ꯅꯨꯄꯤ ꯀꯣꯡꯒꯥꯏꯁꯨ ꯂꯦꯝꯕ ꯎꯕꯗ ꯀꯂꯛ ꯀꯝꯖꯥꯎꯕ ꯐꯥꯎꯔꯤ ꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯑꯕꯣꯊꯦꯒ ꯃꯈꯣꯏ ꯑꯅꯤ ꯑꯕꯣꯊꯦꯅꯗꯤ ꯍꯟꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯃꯍꯥꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯟꯁꯤ ꯌꯥꯗꯦ ꯏꯇꯧ ꯂꯦꯝꯕ ꯃꯤ ꯊꯣꯛꯂꯛꯑꯣꯏ ꯈꯪꯗꯕꯗꯨꯕꯨ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯁꯣꯛꯑꯃꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯜꯂꯨꯁꯤ ꯂꯥꯛꯑꯣ ꯅꯪꯕꯣ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯤꯁꯤꯗꯤ ꯈꯤꯛ ꯃꯍꯦꯜꯂꯦ ꯅꯍꯥꯟꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯅꯤꯡꯊꯧꯃꯛꯀꯤ ꯁꯛꯇꯥꯅꯤ ꯂꯥꯛꯄ ꯍꯥꯏꯗꯅ ꯃꯤꯒꯤ ꯊꯋꯥꯏ ꯂꯥꯛꯄꯁꯨ ꯍꯩꯈ꯭ꯔꯕ ꯏꯊꯧ ꯊꯣꯔꯛꯏ ꯉꯥꯛꯇ ꯉꯥꯏꯌꯨ ꯃꯊꯟꯗ ꯊꯣꯔꯛꯄꯅꯤ ꯊꯥꯔꯤꯛ ꯊꯥꯗꯣ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯖꯩ ꯃꯨꯟꯅ ꯌꯦꯡꯂꯤ ꯊꯣꯔꯛꯂꯤꯕꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯁꯅꯥꯕꯨꯜꯗꯨꯕꯨ ꯄꯥꯏꯔꯒ ꯃꯥꯏꯊꯣꯡꯗꯣ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗꯁꯨ ꯑꯣꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯍꯔꯥꯎꯔꯒ ꯊꯣꯔꯛꯂꯤꯕꯗꯣ ꯂꯦꯝꯕꯒꯤ ꯃꯄꯥ ꯌꯧꯔꯛꯂꯤ ꯂꯦꯝꯕꯗ ꯐꯠ ꯌꯦꯡꯉꯛꯏ ꯃꯤꯆꯥꯅꯕꯗꯨꯗ ꯂꯦꯝꯕ ꯃꯃꯥꯏꯗꯣ ꯂꯨꯞꯊꯩ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯒ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯁꯥ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯈꯟꯒꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯤ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯂꯦꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯅ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥꯗꯣ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯋꯥꯔꯧꯒꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯅꯈꯣꯏꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯂꯩꯔꯝꯕꯅꯤꯗ ꯂꯦꯝꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯊꯝꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯉꯣꯟꯗ ꯄꯤꯖꯅꯤꯡꯉꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯁꯤꯡꯗꯣ ꯁꯣꯛꯂꯒ ꯄꯨꯁꯟꯈꯤ ꯂꯦꯝꯕꯗꯤ ꯄꯨꯡꯉꯛꯉꯛꯏ ꯑꯕꯣꯊꯤꯗꯨꯗꯁꯨ ꯌꯦꯡꯂꯤ ꯑꯕꯣꯊꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠꯀꯗ ꯁꯨꯒꯠꯇꯅ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯅꯪ ꯌꯥꯗꯧꯔꯤꯅꯦꯍꯦ ꯐꯪꯗꯧꯔꯤꯅꯦꯍꯦ ꯏꯁ ꯅꯪ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯆꯠꯂꯦꯍꯦ ꯃꯇꯝ ꯑꯁꯤꯗ ꯂꯥ ꯃꯌꯣꯝꯗ ꯌꯣꯝꯂꯔꯦ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯊꯥꯔꯤꯛ ꯊꯥ ꯅꯤꯄꯥꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯂꯥꯗꯨ ꯇꯞꯅ ꯐꯥꯛꯇꯣꯔꯛꯂꯤ ꯁꯤꯡꯖꯨ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯁꯤꯡꯖꯨꯁꯦ ꯅꯨꯡꯊꯤꯜ ꯆꯥꯒꯦꯅꯅꯦ ꯑꯩꯅ ꯁꯨꯕꯅꯤ ꯃꯌꯥꯜꯁꯤꯡ ꯑꯁꯤ ꯁꯦꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯁꯤꯡꯖꯨꯁꯦ ꯅꯣꯏꯔꯛꯂꯒꯦ ꯏꯁꯤꯡꯁꯨ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯔꯒ ꯁꯤꯡꯖꯨꯁꯨ ꯊꯥꯔꯤꯛ ꯊꯥꯅ ꯅꯩ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯂꯣꯠꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯂꯨꯝꯗꯅ ꯌꯦꯡꯂꯤ ꯁꯤꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯄꯨꯡꯉꯛ ꯉꯛꯄꯁꯤꯕꯨ ꯇꯍꯥ ꯊꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯈꯜꯂꯤ ꯁꯨꯝꯅ ꯁꯤꯡꯖꯨ ꯑꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯊꯥꯁꯨ ꯆꯪꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯦꯝꯕ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯍꯖꯤꯡꯒꯨꯝꯅ ꯐ꯭ꯔꯤꯡ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯆꯣꯡꯗꯅ ꯍꯔꯥꯎꯅ ꯃꯇꯥꯎ ꯑꯕꯣꯊꯤꯒꯗ ꯀꯣꯟꯗꯨꯅ ꯂꯥꯛꯂꯤ ꯃꯇꯥꯎ ꯑꯕꯣꯊꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯟꯅ ꯃꯃꯥꯏꯗꯨ ꯊꯤꯟꯇꯠꯅꯩ ꯅꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯕꯣꯊꯤꯅ ꯏꯕꯨꯡꯉꯣ ꯃꯇꯨꯡꯗꯒꯤꯗꯤ ꯐꯨꯅꯔꯔꯣꯏꯁꯤ ꯅꯪꯅ ꯑꯗꯨꯝ ꯉꯝꯖꯔꯣ ꯅꯪꯅ ꯄꯥꯡꯒꯟ ꯈꯨꯀꯟꯗꯨꯒ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯝ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅꯦ ꯅꯪꯒ ꯐꯨꯅꯕꯒ ꯉꯝꯖꯔꯔꯣꯏ ꯂꯦꯝꯕꯅ ꯍꯥꯏꯔꯛꯂꯤ ꯍꯦꯔꯥ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯌꯥꯝ ꯀꯜꯂꯤꯗ ꯅꯄꯥꯡꯒꯟ ꯁꯣꯟꯕ ꯅꯪꯒꯗꯤ ꯀꯟꯅ ꯃꯨꯛꯅꯅꯤꯡꯗꯕꯒꯤ ꯑꯩꯅ ꯈꯖꯤꯛ ꯊꯥꯕꯤꯕꯩ ꯋꯥꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯕꯣꯊꯤꯅ ꯍꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯤꯟꯅ ꯊꯤꯟꯇꯠꯅꯕꯤꯗꯨ ꯇꯣꯛꯑꯁꯤ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯑꯗꯣ ꯅꯪ ꯅꯔꯥꯏꯕꯛꯇꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯩꯕꯣ ꯌꯥꯕꯒꯤ ꯃꯃꯤ ꯎꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦꯉꯣ ꯆꯪꯉꯣ ꯅꯪꯅ ꯑꯃꯨꯛ ꯃꯤꯇꯥꯔꯛꯑꯅꯨ ꯑꯁ ꯈꯥꯃꯟ ꯆꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯀꯥꯏꯅꯒ ꯑꯕꯣꯊꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯦꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯃꯃꯪ ꯑꯃꯈꯛ ꯃꯪꯂꯝꯃꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯔꯤ ꯍꯥꯏꯔꯒ ꯐꯤꯉꯧ ꯏꯟꯕꯤ ꯍꯪꯒꯤ ꯃꯇꯝ ꯑꯣꯏꯔꯔꯕꯤ ꯃꯁꯛ ꯃꯇꯧ ꯁꯪꯈꯣꯂꯕꯤ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯂꯔꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯒꯁꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯔꯣ ꯍꯥꯏꯗꯅ ꯍꯧꯗꯣꯛꯂꯤ ꯊꯥꯡꯗꯕ ꯃꯤꯀꯨꯞꯇ ꯃꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨ ꯖꯔꯥ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯔꯛꯂꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯇꯤꯡꯊꯣꯔꯛꯂꯒ ꯂꯦꯝꯕꯒꯤ ꯉꯛꯁꯝꯗ ꯖꯞ ꯂꯥꯎꯅ ꯅꯦꯜꯂꯛꯄꯅꯤ ꯂꯦꯝꯕ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯪꯂꯥꯛꯅꯕꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯐꯃꯥꯡꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯧꯇꯛ ꯆꯥꯏ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯣꯡ ꯉꯥꯜꯂꯦ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ
ngarang mangona thokibado mapada tam mapado masatu sung ibunga nangna maithong song sabana hairibado madi namani ni ibunga namagi thawai to laklaraga nangona ngaksammi li hairibasibu parese makumang haibado oirasanu kari su thoida ipana ne kari laibaki haibado su yenglamaki salo salo thengkrani nangne sanagunu karo koi baba ai chatlagi hairaga makhongna thoki sana kunung hek yobaga ngasidi sana thong aduda masak matau suki matik phaserabi masamu su nipagumna phararabi sung phiran sarabi sangraba masamaduna punkhatlare hairaga nipi ama makutungurana pullaga lepaga ngairaga lairam nipa makoi mayam su sanglaki adabu lemba ubada amuktang haibi khoba haidana khamal lemba sab leblaga nipi tu ti adom lemba mani kari laibi ria thobe ai gi ning tampha kawe o ado ai di khangdi ikai hengoina hairabada adongi pabana ai khoi gi pabada hairammi hai ai pengba khoi mamang lekai degini matamadu da khak wakhol tarakli mahak masa sungai haina khidreda kada yugina to risi boy na wakhol da khal dubu adudi hairu yada banina o ai khoi pabana su haibeti hai ado ai gi oinadi karisu akai balaitre adongi su mod khangsaning ai hai gi tawbuga somdagi athawbana kawrakli lemba na khakta ngai re lao asomda hauki dawri matam se thengi ado ai sangu phigi ko matang sabada thengasi sangbiro ado adongi kari awara pasu aini yengsinjaraki khajikta nungai tabada haibiro ko phagani hairaga lemba sangki mahaknadi hainadabagi mongta adubu nupi adunadi lemba asuki matik nungsirure pamjarure ahan mafam sida laklaga sama pangal kanba yenglakiba thokiba kayasu nupi asinadi masi amadagi leplaga yengkibani lembagi sama pangal kanbu ubada ahan bagi nipa makoi uhumga manaraga lambana kibadusu mahakna khamludi maramdi mahakna su khangi lemana tarai na makoi bulaksin mangam kigani haida lotna yengzai nupi oi mapukta puklobanina hek mahakna sanglaga haiba sumamdi adubu lembagi apam nungsina ngaurarabi ama oirakladuna tampha ngasidi ningthaugi konungi sanathongda leplari hairaga lembabu lakpa ngairam kibani mahangna hausiga haikriba taukhribadubu ikai khangdabi taragadra iduna mathandanachu khanjai ashomda shulokok machani pana mamangda ui hairam libadubu mak nungai mandradana mayum maki mangola da phamlare hairaga mak laimit phaklaga yenglari mathang su mahak na yenglaka matamda pungmam mamlaraba kokphai su zakararaba mirang na thurara makoi gi mayum si urari masado niksa so sound hole dugadi hemung adu da mak sang mamita ubot taniko thangam kopta magi ka domdagi faklang du da masado nap laraga masamga phari thorakli madu ubada taibang da suluko masado khangli oi haida ibemal nangna tawri basi karino ibemal mani akibagi piba mamada masak mongdo yenghaidraba mongda paglang du da nap na thorakli bado lai hidrabi ibem halgi thawaini makyat kalo sang na tatharaga ai isapiyo haida na hokselagli lukok na ay nang badum tawgono ibemal nang badum tawgono siraraba lairamlen yaukraba nangna karigi namakta amuk halaktuna fatraba thawagi langol lauraraga nasagi mafamda ay papirariba ibemaldo masado fal amuk songlaga mayai kagi yumthak aduga panana napli aduga mangwaraido sangna tingthoklaga asumna pakumai isabu aigi isani nangi isani khaibra ai khoinigi isani nang na nawyok na konbagi matam hele aigi matam yaura
isa piyu isa konge isa piyu isa konge ibemal nang tawri ba si karino nang ay siya kanano kang drabra nang di apumba mapani apumba ni isabo na hak na nauyok na kon bada matiksade isa piyu hairaga paglang aduda jara naplaga mong kumthar ka daw rin mayda madudagi loko akibam galoy na masyado mayay ka adudagi maninghal tanglaw ni kupta laymay duda longklak o nga po hay na tarki adugadi mamay kang pang turai masyado kang manggol dudagi siyantar sumang adudalim aduda kini yengli laymi thalagi yengbada ukriba dubu karino hay na mahak mong nasutha sa bangamdi nati oituktabani karino ay na uriba karino ay na yenglariba siba oituktabani masyado amuk syukina yung madugi ako ay badi yengli kamdaw na natuklariba oiraiba sibu laigi maramda kang laraba mahak na kang mangamdre duluko ma kiba magaloy na mangwala da masani pabo lakpangay imong sida pagsang bada masasi kauktak sari laimi talo badun ubado da ashwam dana mahak ni hek loy baga nupi yado ngay do na layang mahak hayna da nupi do ga makoy ani wari kaya sara do na laklare do pengba kulmay kaitam aman na mamang laikay somda kaki katabani aman aning laikay da kung kikataban hayram miya sum na liyabana adubo tampa tuwaba na ingonda hay kiba wafamdo ay giti madu matam wali hay dinakal ay di sa hisu angang yam na oili pari nagsusalo ay susangagi ko tampa do yengagalayaw liyambati adu maglaklo Shagul thawraga mag-iik satpani adubo nga sidi yambaga satminaning magimayay na Shagul adubo mahagsukli do payaraga makhong na liyambaga loy na nalaki bani liyamba atu mayam yawrakpaga mapa na mahagpo nga itong layram libatuda Baba, kayaragi babagi may tunglubu imang magsalita ba saklaman na loy baba Bunga saktiyaw rabani Samugda upagatamang bani Sang, saksatok ihayraga niya. Tolo, ipawa mahay. Hoy baba, ado baba, kari hay maming dupo, pali hay bro. Magi masano pido, tengne, mabuk mapaw yampay. Ay saksaro kiki baba, sangkay. Masani pa na hayram liba tuga magtaway na tadi. Imong madom da amok iyeng na, wakaldo nung nangli ning sasar sound hontok laga, nung tilgi matam. Mapamasa manggol da paminari. Baba na hayri ba do'y tokpayaroy. Lai fidrabay manabu karam na taway sana lakadriban. Ado pa baba, ay imabu di kiti. Ay imab uglak pa di masagpaw bu kangli ba do. Ay kiti. Imagi tamtira ba taway do na tasing na lay batarabas. Macha ay na mahagputiri. Macha ay mamangda mahagpuglak pangangani. Imaga pumin pa uminan ng ipaba. Ay bu imagi taway duga amok ta unalo. Iba mo, nang amok ta taptaga, pingkat kino. Namagi asyang bataway na halak libra, natraga na, kanana kamdaw na, masibo o halak libra no tasirap libra no kaiba. Ayaw sikiti kang mangamdri. Tuway ba nga, ay suwahugi matamuhay rabanina, sama panggal swale. Namagi taway do di, suki matik mayay kalli. Hiyay kan matawaya mo oiri. Ato na, ay na mayok na bangamdri. Ato ay rabati baba. Baba na yung natakbiro, ay nangam na nabamayok na rin. Yadi po mayadi. Nang unan ba tingnan ba yadi. Mahak na nang bungay dun layriman. Siya'y ko'y baba sima, ay ngayagpot haro kiki. Ay raga, makikada sangki. Masani pa na sangki baga mahagsusangak na, masani pagikada fag amataraga mahagsuhibli. Masama tanda pawaka sida mahang tamaningdal. Wakal ladati mawan kal. Kana nakamdaw na yung masida. Tasilak libano, wahelak libano. Natraga na. Ibiyam hagagitawa ya singbo oiragadi. Asibo oito payari bra. Nati, masipom na mag sungay oito kam tokti.
ꯋꯥꯈꯜ ꯑꯗꯨꯗ ꯃꯁꯤꯃꯛꯅꯤ ꯈꯜꯂꯔꯤꯕ ꯂꯨꯀꯣꯛꯇꯣ